Akasvani Imphal, Wahengbam Rajesh na pau pajari, ahan bada marueba pau. Mukhyamatri Nongthombam Birengi Semjin Sajilaba Konjil ama social media da viral oirakliba asigi matangda FIR lakotkre. Manipuri Lord bu Sangbidangi Nipan Suba Schedule da sankhiba numitpu ngasi Manipuri Lord gi numit aina pangthokli amasung Kendra Sarkar gi makhada leba hospital singda ngaksel gi thorang hanadigi sada kunmanga hengat anbada sarkarna ayaba pikre. Mukhyamatri Nongthombam Birengi Semjin Sajilaba Komjel ama social media da viral orakliba sigi matangda FIR ama lokatuna hiram sigi matangda thijin hunjibigi thabak sathaba hauri hari. Raijagi information amasung public relation DIPR na thadokpa cherolaman hai Raijasta haukiba tha ahum marirom asida thokdok macha thokpa natana santi raksagi phibam singthaningai oina phagatle. Laibak thibadi Mukhyamatri gi Semjin Sajinba Konjel social media da viral chalanduna Kendra amasung Raija Sarkar anina santi puroknaba honariba khongthang asibu thugainaba honari tongan ba social media amadi news agency kharana Semjin Sajinba Konjel adu paksana santokpa su thengnare serol sina makhatan hai Bisnupur Imphal East More amadi Jiribam na singbagi mafam kyada militant singna bom na singba kaptuna hingsa sathabagi thodok sing thoktuna lakli adumapu security forces na asigumba thodok sing asida chenariba miyoi singi matakta thabak lokotuna lagli haina cheroluduna makhatari security force na haukiba matam khara asa Raija sigi sing amasung tapaki mafam singda thihumbugi thabak chathakare maduda Churachampur jila gi S9B khuldegi semdoklaba mortar cell humputaret fuse primer kunmanga amadi atei polom kyamarum phangle hari Manipur police ki serolaman hai Thobal jila gi Lairongthel Pitradagi KCP PWG gi myoi ani ngarang phare makhoi digi magazine yawba pistol ani mobile phone ahum kapa yariba nomai maru mapan chaka ani pama gari macha amasung sel khara phagatle hari Marakasta National Highway 2 da akanba sexil thoranga loinana gari humpu mapan pusilaki hari Amaromda Assam Riflesna Tengnopal Jilagi mafam amadagi KYKL ni haiba miyoi manga fare hari haukiba nomaijing numita miyoi manga chingnaningai oiba mongda Tengnopal Jilagi Jumnum amadi Kudeng Thabi area da sachok sasin tawre habigi pau phangbadagi khudakta mafam duda sangsenduna thiyumbagi thabak chathabada miyoi manga adu phagat pangam kibani Assam Riflesna mafam asida khulai paiba sing sachok sasin tawba thingba ngamnaba permanent vehicle check post amasu hangdokle hari Bangkok Sagar da low pressure leba maramna nongpok bharaki mafam kya da paktak na nong chure masina maram oiduna Manipur da su haukiba numit kharani asida leptuna nong churi Imphal phauduna cheliba maru eba turel singi imai hengale adu moinamak kudong thiningai oba thakti yogdri Maragasta Raija sigi mafam kya da nong asina maram oiduna ising thumchinba amasung chingning khaibagi pau lakli Hanagi Pradhan Mantri Rajiv Gandhi gi mapok numipu ngasi lebak sinba thungbada Sadbhavana Divas haina pangthokli Manipur Pradesh Congress Committee ni sinduna Imphal gi BT Road leba Congress babanda ngasi ayuk Hanagi Pradhan Mantri asigi marifu suba mapok kumon thoram pangthokani Thauram sida dolgi President K Meghasandra luchingduna leikhidraba luchingba asigi mafamda leisu katkani amadi Sadbhavana gi wasak lawgani Manipuri Lolgi numit ngasi Raija sinba thungbada pangthokani Assam amasung Bangladesh da khundariba Manipuri singnasu numit asi pangthokani Ingkumja lisingama chamapan marafudrani thoigi ngasigi numit asida Manipuri Lolbu Sangbidangi Nipan Suba Schedule da salan kiba adubu ningsingduna thoram asi sahi khudingi pangthoktuna lakli Kuntra homdoirak suba kumon thoram asi tongan ba sangstan singna sinduna su pangthokani Mapung oiba thauram Manipuri Language Day State Level Celebration Committee na Department of Art and Culture amasung Directorate of Language Planning and Implementation sinduna palan thauram masi Imphal gi Palace Compound leba Manipur State Film Development Society gi Palace Auditorium da pangthokani Thauram masiga mari lenana ingkumja lisingani kunmathoi gi oina siri irungbam deben ingkumja lisingani kunithoi gi oina siri maibam nabakishor singh amadi ingkumja lisingani kulumdoi gi oina sirimati nahakpam aruna debida Manipur State Award for Literature khusinagani Thauram to the Department of Language Planning and Implementation Manipur na putopa Advanced Learners Manipuri Dictionary Fongani Ngasigi Thauram sida Works Mantri Govindas Konthokjam Shiksha Mantri T.S. Basanta Kumar Singh Rajya Sabha ki MP Mahara Sanajawa Laisemba Hill Areas Committee ki Chairman Ngangbam Singba Saruk Yagani
Imphal Istilagi Waiton Dangarang Haksel Bibaki Makada PMJAY Amadi Chief Minister Haksel Tengbangi card Sabagalonina Puna Haksel card Chahum Yantokre Hairi Tabiriba Pawasi Akasbani Imphal Legini Kendra Sarkar ki Makhada leba hospital da ngaksel gi thorang hanadagi sada kunmanga hengaranbada sarkar na ayaba pikre sarkar gi paun hai mahoksa dagi chanarpa security gi protocol amadi marshal thambagi ayabadi hospital sang aduna dabi taropagi matungina pigani Pawadun hai Kolkata gi hospital gi wathok aduda yumpham oirga Kendri gi oiba aina ma sembana karigumba achowa ahongba amata lagloi maramdi thogdok adu ijat temchinarba matung hatok pikiba junior doctor adu gi case asi doctor amasung patient singi marakta thokpa hingsa natte seroladun hai haksel gi lamda thabak tawriba myoi sing ngakthoknaba raija amasung union territory kuntarukna masagi oiba ain semkre Pawadun hai resident doctor association gi mihut singa unaduna sarkar ga wari sana kare Director General Health Services na Chairman oiba committee ama athuba matamda semduna hospital singi security amadi atopa khudong saba singi matangda su yengsilagani hari ngasi phongba paukse singi maruba pauk singi dama hauji Ngangbam Amukhomba lere Amukhomba Tagachari Rajesh Mukhyamantri gi semjin sajinba khonjel social media da viral orakpa thijinaba FIR lokhot khibagi pau NEC gi vision plan lising ani futareta Chin State of Manipur haibu wafam palakhibi matangda Congress na phongto ke wafam amadi lepalaitana nong subana maram moiduna imyam gi mausa gi punsir sauna akai be piwi pau sing ngasi phongba pauche sing maroi pau sing oiri social media da sandorkhiba audio gi matangda FIR lakhotuna thijin ba hokre lamdam masida santi thugaina ba horna ba singi mathakta chapcha ba thabuk lakhotkani lengak haiba pauna naharul gi thodang gi ahan ba headline toduna phongri pawasida Manipur da thokli be irang asi laksinna ba tangdu leita ba Purukna ba hokna ringai charak asida Mukhyamantri gi semjin sajinba audio ama thadoktuna lengak no hona riba kya asi aremba tahanne ba chiliba lalong asida miyam thaji bigenu habi wafam palli pawasi pawche yamada tongan tongan mongda headline toduna phongnari chana libak da Manipur thokli be irang da PM donor minister na thaw hajin ba lepu Manipur da chin state kadai da libage haiba PM na singdok kadabani haina Congress ki lusingba ke megachandra phongdok ki wafamna ahan ba headline tawri Bisnupuda isawna yum amadi nga gi farm ka thumjin khre irakna bada nupa ama sire haiba pauna pongna phonggi ahanba headline wari Sangai Express Manipuri da mafam kaya ising thumjin khre singi lambi sing ningkhair haiba pawa siga loinana numit kharani gi mamang dagi surakpa nong makha ta khidori haiba pauna ani soba headline tawduna phongli khoyelan pawda Rongmai Naga Council Manipuri ban council le police ki DIG amaga chamina khiba commission gi chairperson thatlaga lamakhang dagi halalakre haiba pauna ani suba headline tawri Manipur news ta Manipuri lol amasung mayek chakhot hanaba center na lupa crore tara dipan sanction tarokle tribal dialect singsu ngak chenduna thamnaba honari haina Mukhyamantri na phongtokhiba wafamna ahanba headline tawri Ichel Express ta Rims ta miyo yani mai pakna kidney transplant tawkhre Rims Hospital Institute of National Importance ki status thubada phanglagani haina hospital asiki director na phongtokhi wafamna ahanba headline tawduna phongdi Sangai Express English ta jogi CSO singa border fencing toba yaroi haina khongjang changsin krai pauna ani suba headline tawri People's Chronicle da news agency da where da phongtokhi report sarkar na ya khidre ha pawama ahanba lamai da maroi pauna phongli Manipur Mail da Jammu Kashmir da CRPF officer ama hat krai ha pauna ani suba headline tawri Imphal Preface da GOC Spear Corps Lieutenant General Avijit Manipur thunglare haiba pawama pauche sigi ahamba lamai da phongli Ganphu Mail da National Highway da kaukiba banna maram moiduna miyangi punsi chauna akai be pire haiba pawna ahamba headline tawri pawasi Tamilong Times da moroi pawna phongba thengnare Hill Sonbin Express da landslide amadi isingi chauna maram moiduna maroi lambi sing phawna handre haiba pawna ani suba headline tawri Rajesh Thagachari Amukhomba Aroibada Maruba Pau Mukhyamantri Nongthomam Birengi semjin sajilba khonjel ama social media da viral orakliba asigi matangda FIR lokot kre Manipuri Lorbu Sangbidangi Nipan Suba Schedule da Sankiba Numipu Ningsingduna ngasi Manipuri Lorgi Numit aina pangthokli amasung Kendra Sarkar gi makhada leba hospital singda ngaksel gi thorang handigi sada kunmanga hengaramada sarkar na ayaba pikre Pau lojare